Bugadana. Yes. Aqui. ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥ ꯆꯞ ꯑꯃ ꯇꯦꯕꯜꯗꯣ ꯑꯗꯨꯗꯣ ꯐꯝꯒꯦ ꯇꯧꯗꯣ ꯁꯤ ꯆꯥꯎꯍꯟꯅꯕꯤꯁꯦ ꯈꯔ ꯇꯧꯕ ꯈꯨꯟꯁꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯔ ꯂꯩꯕ ꯁꯤ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯩꯅꯕꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤ ꯃꯨꯡꯄꯥ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯄꯟꯖꯥꯕꯤ ꯇꯀꯥ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯂꯨ ꯕꯨꯖꯤꯌꯥꯅꯦ ꯑꯗꯒꯤ ꯀꯤꯂꯤꯆꯅꯥ ꯃꯥꯅꯦ ꯀꯤꯂꯤꯆꯅꯥ ꯀꯩꯅꯣꯅꯦ ꯃꯥꯗꯤ Green tea. ꯑꯗꯣ ꯁꯨꯝ ꯆꯥ ꯊꯛꯁꯦꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯁꯤ ꯌꯥꯎꯁꯜꯂꯦ ꯃꯕꯥꯅꯤꯁꯨ ꯌꯥꯎꯁꯜꯂꯦ ꯃꯕꯥꯅꯤ ꯆꯥꯕ ꯌꯥꯝ ꯐꯠꯇꯕꯅꯦ ꯃꯕꯥꯅꯤꯕꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯊꯛꯄ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯜꯂꯁꯦ ꯚꯤꯗꯤꯑꯣ ꯍꯧꯖꯜꯂꯁꯦ ꯑꯗꯨꯗꯤ ꯁꯠ ꯍꯧꯖꯜꯂꯁꯦ ꯂꯥꯏꯛꯁꯨ ꯇꯧꯗꯣꯏ ꯂꯩꯕꯅꯦ ꯊꯦꯡꯅ ꯆꯦ ꯃꯥꯅ ꯍꯥꯟꯅ ꯆꯦ Yeah. ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯃ ꯍꯜꯂꯛꯑꯣ Yes. ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯊꯛꯄꯅꯦ ꯉꯁꯤꯁꯦ ꯅꯪꯒꯤ ꯏꯁꯄꯨꯟ ꯆꯠꯂꯦ ꯁꯤꯗ ꯍꯥꯞꯄ ꯆꯥꯕ ꯊꯤ ꯍꯥꯎꯕꯅꯦꯕ ꯍꯥꯟꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯥꯒꯦꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯕꯨꯒꯥꯗꯅ ꯁꯥꯅꯤꯀꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯅꯪ ꯆꯥ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯄꯟꯖꯥꯕꯤ ꯇꯀꯥꯁꯤꯗꯤ ꯑꯣꯜ ꯏꯁ ꯒꯣꯜꯅꯤ ꯈꯨꯠ ꯃꯌꯥꯝꯁꯨ ꯈꯨꯠ 500 ꯑꯅꯤꯁꯨ ꯐꯖꯅ ꯆꯥꯔꯤ ꯍꯥꯏꯌꯣ 또 난 그쪽에 부리더니 불에 아산 거든. 나 이번에. ꯀꯩꯅꯕ 그래도 사무려. 더불어 따래 모셔레지디 시오 먹자. 사드라 사디야 가지고. 날랑해 살만 떴는데. 모셔 아이 잡으랭게 네 모르겠어 사면. 칼 애기 사디 할비버스 아니면 뭐였으나 올라. 사하보라 행복해질 때가 사면. 사람들 야투 사하보라 필요 걸어 그냥 밑에 가서 사하보라 디디 야 전화하는데 야 아무리 하고 미스터는 있어. 꺼나 없나. nào sao được cậu cô rồi cái giảm lẩu đi. Lẩu. Nó sử dụng đỡ bài vào người được. một cực mà chết tâm mua vào. 남 먹보면 다 아파니 또 가니 여기 아니고 시작 홈이지. 쌈 남는. Pagi tengah asal sah bisa habis kau biji. Nó giống tàn. Ayo mà sao bằng sao rồi? Thôi giờ. nè xin đi một bác sĩ một bác sĩ mình đi nè 거기 남아들도 어떤 몇
ꯅꯣꯏ ꯃꯤ ꯑꯅꯤ ꯁꯨꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯦꯃꯟ ꯒ꯭ꯔꯤꯟ ꯍꯧꯗ꯭ꯔꯣ ꯒ꯭ꯔꯤꯟ ꯍꯥꯏꯔꯣ ꯍꯥꯏꯗ ꯍꯥꯎ ꯅꯪ ꯈꯪꯉꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯋꯥꯁꯛꯈꯤꯕꯩꯅꯦ ꯑꯩꯈꯣꯏꯗꯤ ꯗꯥꯏꯠ ꯇꯧꯖꯔꯤ ꯀꯤꯗꯕꯨ ꯗꯥꯏ ꯇꯧꯅꯕ꯭ꯔꯣ ꯀꯤꯗꯕꯨ ꯗꯥꯏ ꯇꯧꯅꯕ꯭ꯔꯣ ꯃꯨꯠ ꯍꯥꯎꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯑꯃ ꯅꯪꯗꯤ ꯊꯥꯎꯑꯣꯏꯅ ꯋꯥꯁꯛꯈꯤꯕ ꯑꯊꯨꯝꯕ ꯆꯥꯔꯣꯏ ꯑꯊꯨꯝꯕ ꯆꯥꯔꯣꯏꯅ ꯁꯤ ꯑꯊꯨꯝꯕ ꯌꯥꯎꯏꯅꯦ ꯆꯤꯅꯤ ꯊꯨꯝꯗꯕꯅꯦ 너 젤리비 엄청 좋아하지 봐. ꯍꯧꯗꯣꯏꯕ 응? ꯅꯠꯇꯦꯒ only 10 days ꯈꯛꯇꯪꯅꯦ ꯌꯦꯡꯖꯥ ꯇꯥꯔꯦ ꯏꯟꯗꯤꯌꯁꯀꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯄꯨꯟ ꯆꯥꯃꯤꯟꯅꯕꯗꯤ ꯍꯥꯎꯗꯤ ꯍꯥꯎꯅꯦ ꯑꯗꯣ ꯂꯩꯍꯧꯗ꯭ꯔꯤꯁꯤ ꯎꯕ꯭ꯔꯥ ꯆꯥꯒꯗ ꯆꯥꯒꯗ 쇠가 아팠게. ꯍꯥꯞꯄꯤꯁꯦ 안 봐요. ꯃꯈꯣꯡ ꯑꯗꯨꯝ ꯌꯦꯡꯉ ꯑꯗꯨꯝ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯍꯦꯕ ꯍꯥꯏꯕꯅꯦ 광음 나요. don't waste food ꯃꯌꯥꯝ ꯑꯩ ꯈꯨꯝꯐꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯊꯤꯛꯇꯣꯛꯐꯝꯁꯦ ꯆꯟꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯆꯞ ꯑꯃ ꯇꯦꯕꯜꯗꯣ ꯑꯗꯨꯗꯣ ꯐꯝꯒꯦ ꯇꯧꯗꯣ ꯁꯤ ꯆꯥꯎꯍꯟꯅꯕꯤꯁꯦ ꯈꯔ ꯎꯔꯣꯏ ꯇꯧꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯩ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯅꯛꯅꯕꯅꯤꯅ 그런데 우리 패해야 왕도 되는. 밥사 안 되는 자리야. 라이트 게임만 액션 하여가 미도 넘는 가나 어. 이건 나 이거 ತಂ 거다. 아이 자게 무방가 세우니 마다 싸야지 빨리. 난 해야 좀 더게. 아이 사이즈 좀 세서. 마마 되면 더 떼었네 이때 까까다기 해요 가데 ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯣꯏ ꯁꯤꯖꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯂꯣꯏꯔꯝꯗꯥꯏꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯤꯌꯦ ꯇꯣꯛ ꯑꯣꯏꯁꯟꯕꯤꯅꯦ ꯅꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯃꯊꯪ ꯆꯥꯕꯗ ꯑꯃꯨꯛ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯤꯌꯦ ꯃꯥꯟꯅꯗꯤ ꯅꯣꯏꯒ ꯑꯩꯒ ꯑꯩꯈꯣꯏ ꯂꯥꯁ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅꯒꯤ ꯑꯩꯈꯣꯏꯅꯒꯤ ꯅꯠꯇꯦ ꯍꯥꯏꯒꯨꯝꯅꯦ ꯑꯗꯣ ꯚꯥꯏꯔꯦꯜ ꯆꯠꯆꯔꯕꯅꯣꯅꯦ ꯑꯗꯣ ꯃꯇꯦꯛ ꯍꯥꯞꯄꯝꯃꯒ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯥ ꯁꯥꯎꯅ ꯍꯥꯏꯅꯤ ꯃꯈꯣꯡꯇꯦꯗ ꯀꯔ ꯀꯞꯐꯠꯂꯛꯇꯅꯀꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯍꯥꯞꯇꯔꯦ ꯍꯥꯏꯕꯗꯤ ꯃꯇꯦꯛ ꯑꯃ ꯇꯨꯃꯤꯟꯅ ꯍꯥꯏꯇꯥꯔꯦ ꯂꯣꯟꯅ ꯊꯨꯞꯅ ꯆꯥꯔꯝꯕꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯀꯨꯏꯃꯜꯂꯦ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯒꯥꯏꯁꯤꯅ ꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯗꯤ ꯅꯨꯡꯁꯤꯕꯤꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯃꯌꯥꯝ ꯇꯧꯕ ꯀꯧꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯐꯥꯛꯇꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯤꯗ ꯍꯥꯞꯄꯤꯔꯝꯃꯦ ꯇ꯭ꯋꯤꯁ ꯃꯨꯡꯕꯥꯡꯅ ꯑꯗꯨꯝ ꯊꯥꯕꯤꯔꯝꯃꯣ 20K ꯌꯧꯗꯕꯩꯁꯨ ꯌꯧꯗꯕꯩꯁꯨ ꯌꯧꯕꯩꯁꯨ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯗꯦ ꯄꯩꯁꯥ ꯄꯥꯏꯗꯦ ꯑꯩꯈꯣꯏ ꯀꯅꯥꯅ ꯇꯧꯗꯣꯏꯕ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯗꯤ ꯕꯥꯏ ꯕꯥꯏ